Lakhipur Online Puthok Saba Megi Tang Tarahumdoi Yumsa Kaisha Numit Ki Khomjinba Pao Tabirase Ahanbada Maroi Pao Bangladesh ki Sagnaraba Iba AK Seramda Dr. Thiam Suresh Literary Lifetime Achievement Award Lisinginiga Kuntaruk Piragani Dr. Himanta Biswa Sarma na thangna anirak suboina Assam ki Mukhyamantri na wasak lokre NDNS chamaga aniga loina sarkar semkre Lakhipur ki digar fulotol SSC da malem ki nursing unit pangthokre paper leak kamari lenana NEET UG ki megi tang ahum ki parikha du NTN cancel tokre leibak asigi mahiroi lak kunitho ki mathakta makokta makut hamnare amasung NEET parikha cancel tokibada Khan Sarna NTA gi mathakta pendaba kaya phongdokre Hauzik mapung ba pauta birase Patriotic Writers Forum Manipur na chahi khudingi piduna lakliba Dr. Thiam Suresh Literary Lifetime Achievement Award handak chahi lisingani ka kuntaruk ki oina manasi Bangladesh ki Manipuri lon ki sagnaraba iba AK Seram da piragani Bangladesh Manipuri Sahitya Sangsad ki hojik President oina thopuriba amadi tongan ba lairik nifu hena iduna phongkraba aiba AK Seram da award asi pinaba ngarang megi tangtara nithoida Pharmacy ki President Naroibam Khambaluang na official oina lauthokre award asi lakriba megi tang kunhumdoida forum gi Tripura branch ka kusamnaraga pangthokadaba tharomamada kusinaragani masida seloina lupa lising taraga loinana soul citation medal amasung memento ama yauri award asi laikhitraba forum gi patron members oibiramba Dr. Thiam Suresh ki imung manung nakatpibani kumja lising aniga kunhumdoidagi piba horaki ba award asi mamangda phangkraba aiba singde chana lukhoi lising aniga kunhumdoi Jai School Khoirakpam lising aniga kunmari amasung Moirangthem Rajendro lising aniga kunmanga dani award asi phanglaba mapan lamgi aiba oina AK Seramna ahanba oire ningsingba yabadi sagnairaba aiba AK Seramna Bangladesh ta Manipuri lon mayek literature amasung culture yokhana bahona batana Manipur Assam Tripura amasung atai lebak singda khundariba Manipuri singa afaba mari sakana bahona bada punsi kathoktuna laklaba aiba mani mahak Bangladesh ki Hobbygonj district ki manung chana leiba Gobor Khola khungangda taibang phaurakhi haujikna Bangladesh ki Silet yumlingduna leire mahakna Manipuri amasung Bengali yauna tongan makhal gi lairik nifugi matakta iduna phongkre Dr. Himanta Biswa Sarma na thangna anirak suboina Assam gi Mukhyamantri oina wasak lokre Guwahati gi Khanapara da leiba Veterinary College ground da ngarang pangthokiba tharomamada Governor Lakshman Prasad Acharjina Dr. Sarma da phampaiba amasung aron mangakpa gi wasak lawhankhe Dr. Sarma ga loinana MLA Mari Cabinet Mantri oina wasak lawkhe makhoi sing adudi BJP gi Rameswar Teli amasung Ajanta Niyok Assam Ganu Parishad AGP ki Atul Bora amasung Bodoland People's Front ki Charan Boroni Thoromadu da Pradhan Mantri Narendra Modi Union Home Minister Amit Shah Ngaksel Mantri Rajnath Singh Atei Kendra gi Mantri Singh amasung NDA na lengak liba Rajya Singh gi Mukhyamantri Singh su saruk yakhe Member chamaga kuntaruk leba Assam Legislative Assembly da seat chamaga supna ani phangduna National Democratic Alliance NDA na Rajya sida mathang ahumrak subo oina sarkar semle BJP na seat marfunithoi phangduna khwaidagi chawba dol oire BJP gi mapang oiriba Assam Gana Parishad AGP amasung Bodoland People's Front BPF na seat tara tawduna phangkhe amaromda Assam gi anuba cabinet mantri oina wasak lokiba mantri maribu BJP gi National President Nitin Nabinna thagatpa phangdokre Lising aniga kuntaruki Assam Assembly Mikhalda NDA na seat chamaga kuntaruki manungda chamaga supna ani phangduna chawna mai pakhiba amadi Congress na luchingba opposition na masing yamna likpa phibamda leikiba sina maram oiraga Assembly asida leader of opposition leirodra haibagi wahang sulakle akanba opposition party leitabagi phibam asina miyamna sarkar gi thabak thorom singda hena cheksinna jingsinba mathau tagani so hainare mamang thabada opposition leitaba sarkar sem kibagi thodokya Bharat ki awang nongpoki rajya singda toina ubathengnakhre ingkumja lising aniga kunmathoida Nagaland Legislative Assembly da leiba dol pumnamak amata oina punsin kiduna United Democratic Alliance UDA haina opposition leitaba sarkar ama semkhe matungda lising aniga kunhumdoi gi mikhal gi matungda su Mukhyamantri Nephew Rio gi luching makhada MLA pumnamak
पालिबा सरकार दे याउसिन खिदुना अमुखना opposition लेतबा सरकार सेम किबगी वारी लई मसिगी ममांगदा सिक्किम दसु लिसिंग अमगा चमापन मरफुमापन अमसुंग लिसिंग अनिगा सुपना मरिगी राज्यगी मिखलदा अहानबो ओइना सिक्किम संग्राम परिषद अमसुंग मतुंगदा सिक्किम डेमोक्रेटिक फ्रंट ना लेजिस्लेटिव असेंबली के सीट 32 मक फंगदुना opposition की मिहुट अमतन लेतबा लेंगाक अमा सेमखि लखीपुर ब्लॉक PHC की स्टाफ सिंह सिलांगदुना कासार लखीपुर की दिगर फ्लोरतोल SHC दा ngarang megi tang 12 da malen gi nursing gi nimit pangthokre thoromasida ANM amasung GNM nursing professional camerum na sarukja khe thoromasiga mari lainana sister Archana Bhattacharjina modern nursing gi yumpham thon ki ba Florence Nightingale gi matang da pungning thogoningai oiba wafam kaya phangtoklatuna Florence Nightingale na ninghanaba leitana miyam gi seba amasung kathok pasingi matang da panduna wangang khe of Harvard. She was also known as Lady with the Lamb. The name of her other elder sister was Frances Parthano. When Florence was 1 year old, her family moved back to England in 1821. Her father's name was William Edward Nightingale. NEET UG paper leak kamari lainana National Testing Agency NTA na handak megi tang ahum da pangthokiba NEET UG gi exam adu cancel tawkhre thodoga sina laibak asigi mahiroi lakh 12 hena makokta makhut hamnare amasung Delhi da chawna irang haukhre Rajasthan Police ki Special Operations Group SOG na thijinbada paper asi Nasik tagi Sikar amasung laibak asigi topa topa mafam singda sandokhibagi paw phangkhre NEET UG gi paper adu Nasik ki printing press tagi hakthengna leak oikibani hairi printing press aduga mari leinaba mioi amana paper adu chain network amagi kuthangda mathang sandokibani pawgi likhun matungina CBI na Nasik printing press ka mari leinaba mioi ama phajinkre Sikar gi coaching institute ta MBBS counseling agent ama oina thabak tawbani haiba mioi amana Sikar dagi Delhi Jammu and Kashmir Bihar Kerala amasung Uttarakhand gi coaching center singda sandokibani hairi paper adu gas paper gi mingda mathang sandokibani megi tang ahum gi exam adu gi nimit 15 gi mamang dagi gas paper amada lupa lising kunthra dagi na lupa lakh 19 phawbada mahiroi singda yonkhe hairi Rajasthan gi Nagaur dagi mahiroi amana paper asigi damak lupa lakh 19 pikhi haibagi pausu leiri exam gi matungda verification tawbada lamai chamaga kun yawba PDF gas paper adu da yawba biology gi question marfutra amasung chemistry ki question nipumanga asengba NEET ki wahangsega chap manakhe Rajasthan gi SOG na thi humagi matungda Sikar gi PG operator yauna mioi 15 muk phajinkre agency singna leak oibagi chain asi masak khangdoklaba matungda hojik masigi maru oiba mastermind thibagi tabak chathare NTA na NEET UG lisingani ga kuntaruk ki parikha si athuba matamda amukhana pangthoklagani haire ngakli badi Bharat competitive exam gi asiguma thodok sing asigi mayokta Public Examinations Prevention of Unfair Means Act lisingani kunmari gi makhada chahi ahum dagina chahi tara phawba jail gi cherak amadi lupa crore ama phawba gi fine then bagi wafam leibaga loinana chenaba miyoi singdagi exam pangthokibada changkiba senpham thihan bagi wa leirabasu itattatana asiguma paper leak bagi wafam asi toina leibak asida thokduna lakli Laibak pumbagi oina NEET UG lisingani ka kuntaruki changyeng cancel tawkhibada miyamna thodokna sakhang naraba Khan Sarna thamoi sokna penda bapongdok pagalena NTSC National Testing Agency nate masidi Never Trustable Agency ni haina penda bapongdokre mahakna NTA gi framework asi mapung phana muthatna ba hairaduna asigumba charba scam asi agency asi ki manungda leiba phattaba mioi kharana coaching network single lautu naraga thokanba thodokni haina maral sire chahi ani gi mamangda kumjali sing ani ga kunmari da thokiba NEET ki thodokki matamda su CBI na thijin humjin ki adubo akanba matik saba chairak amata pidabana maramoiraga paper leak tawriba singna handaksu masigi kutong saba si lobani haike hojik thijiliba sisu mahiroi singna makhoi gi MBBS degree loiba phawba chathaki gani haina
mahakna nokna haike hiram asida mahakna pradhan mantri amasung supreme court na kan mabideng changbina bataksin ke asiguma thodok asina mahiroi singda piriba awaba amadi lairaba mahiroi kaya gi imung manunggi sel tungi pibam da piriba awaba kaya gi matangda mama mapa singna makhoigi sanalupa lenthum yolaga macha singi coaching fee piba yaunaribani haina mahakna thamoi sokna penda phangdokhi Lakhipur Online Channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Arobata maruiba paw amukhanna Bangladesh ki saknairaba iba AK Seramda Dr. Thiam Suresh Literary Lifetime Achievement Award lisinginiga kuntaruk piragani Dr. Himanta Biswa Sarma na thangna anirak suboina Assam ki Mukhyamantri na wasak lokre NDNS chamaga aniga loina sarkar semkre Lakhipur ki digar fulotol SSC da malem ki nursing unit pangthokre paper leak kamari lenana NEET UG ki megi tang ahum ki parikha du NTA cancel tawkre leibak asigi mahiroi lak kunitho ki mathakta makokta makhut hamnare amasung NEET parikha cancel tawkibada Khan Sarna NTA gi mathakta pendaba kaya phangdokre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare